Jisuna nangbu kauri kansida Papda kuina leiradi Sharga thong hang mirado Nang tilnai no sang lakpa kansida Korok thaktangan thoibiriba wang thoiraba ipa isorbu ahanbada thagatsari aduga afaba wapau sibu tabigadoriba nungsijaraba isil inaw pumnamakpusu aina ikai khumnaba utsari mapu ibungogi wahai mafam anidagi pathoktuna taminasi nakoina aibu khanba natte adubu nakoina chattuna mahai panaba nakoida mahayado tattana lainaba amasung nakoina aigi mingda ipagi mafamda nijaba ado mahakna nakoida pibinaba aina nakoibu khandokle amasung pham haple John Pandup 15 pada 13 aduga mathangda aikoina mahaki mangda nungsibada asengbada amasung amakpa leitaba oinanaba taibangpan haudringaida mahakna aikoibu Kristada khandokpire Efesia amagi maridagini pathok chakraba asengba wahaising asi taminakraba pumnamaki thakta mapu ibungona thaujal pinabiba oisanu Amen Isorgi mafamda changjaminasi sargada leiba ipa isor nahakna nungsibiduna ngasise hingbagi wa amuk hana sakhi pijagadawri aigi kokthakta thawai asengbagi khut thambiyu tajagadaba khudingmakta thawaide chaukhatpa ngamjanaba punsi semdokjaba ngamjanaba nahakna aigi khonjel wakal pukning loinamak sijinnabiyu ahingba thawai hapiyu hinghanbiyu haiduna nahake amatta ngairaba nachanipa ibungo Jisu Kristagi minglen sonduna ipagi khuya khadani jari Amen ngasigi hiram asidi isorna aikoibu karigi khandokpiribano English study Why did God choose us haina thamjage nongma one day preaching program amada aina isorgi nungsiba ase yam thawai yauna sandoksai maduda nipa amana hawgatlaga aingonda wahang amakhak hange mana oja isorna nahakpu yamna nungsi haidana sandokpiribado karam haina khangino maduda aina khumki hiram ahumda isorna aibu nungsi haiba aina khangjai Number 1 Malemsda living thing hingliba posak plants bacteria animals human pullaga chawrakna makhalche 8.7 million muk lei haidana scientists singna hairi madugi manungda haujik phawbada 1.2 million di masak khangba ngamme puthokpa ngamkhre hai hairiba jiba makhal 1.2 million asigi manungdane sanga tin kang oina pohanbidaduna Isorna aibu mama ki mitam oiriba miyoibu oina pohanbiba asidagine Isorna aibu nungsi haibase aina khangjai masi ahanba poini ani suba adudi miyoibase adamgi maramda papta taraba aina papta taduna aigi thawaina norok chalamdai matamda aibu kanbinanaba machani pa Jisu Kristase taibang panda amuk Isorna aigi damak thabirakhi aigi papki usin mana ohenbiki masidagi isorna aibu nungsi haibase ani suba oina aina khangjai aduga ahum suba adudi ahanba Peter amagi 1:2 gi matung innane ibungona hana khangbi khraba singbu malemgi mi billion 7-9 gi manung asitagi mathang kauthok pirakpa matamda khandok pirakpa matamda mayamgi marakta aigi ming yaubirakuna aibusu khandok piba magi macha ohenbibase sengdok pibase masidagi ahum suboina mana aibu yamna nungsi haibase aina khangjai hairiba khandok piba asitagi isorna aibu nungsi haibase khangbagi maramna nungsibagi pawjelse aina sandok jaribani haina aina khumjaki ai khaktabu khandokpiba nattaduna kauthokpiba nattaduna ngasi Christian oikraba aikhoi khudingmak ase ibungona nungsiduna khandokpikraba singaktani aikhoi bu ibungona karigi khandokpiribano haiba asiga mari leinana ahanbada Jews
ꯈꯟꯗꯣꯛꯄ ꯍꯥꯏꯕ ꯑꯁꯤꯗꯒꯤ ꯑꯩꯁꯦ ꯍꯧꯖꯒꯦ꯫ ꯖꯣꯍꯟ ꯄꯟꯗꯨꯞ 15:13-13ꯀꯤ ꯃꯇꯨꯡ ꯏꯟꯅ ꯅꯈꯣꯏꯅ ꯑꯩꯕꯨ ꯈꯟꯕ ꯅꯠꯇꯦ ꯑꯗꯨꯕꯨ ꯑꯩꯅ ꯅꯈꯣꯏꯕꯨ ꯈꯟꯗꯣꯛꯂꯦ ꯍꯥꯏꯕ ꯚꯔꯁ ꯑꯁꯦ ꯏꯕꯨꯡꯉꯣꯅ ꯃꯥꯒꯤ ꯁꯦꯕꯣꯛ 11ꯗ ꯍꯥꯏꯈꯤꯕ ꯃꯔꯝꯅ ꯃꯁꯤꯕꯨ ꯑꯍꯥꯟꯕꯗ ꯄꯥꯁꯇꯣꯔꯦꯜ ꯃꯤꯅꯤꯁꯇ꯭ꯔꯤꯒꯤ ꯇꯣꯄꯤꯛ ꯑꯣꯏꯅ ꯊꯧꯒꯜꯂꯣꯏꯁꯤꯡꯕꯨ ꯊꯧꯒꯠꯄꯗ ꯁꯤꯖꯤꯟꯅꯩ꯫ ꯑꯗꯨꯒ ꯆꯞ ꯃꯥꯟꯅꯅ ꯑꯅꯤꯁꯨꯕꯗ ꯊꯥꯖꯕ ꯈ꯭ꯔꯤꯁꯇꯤꯌꯥꯟ ꯃꯦꯝꯕꯔ ꯕꯤꯂꯤꯚꯔ ꯈꯨꯗꯤꯡꯃꯛꯀꯤ ꯈ꯭ꯋꯥꯏꯗꯒꯤ ꯃꯔꯨꯑꯣꯏꯕ ꯇꯣꯄꯤꯛ ꯑꯣꯏꯅꯁꯨ ꯁꯤꯖꯤꯟꯅꯩ꯫ ꯑꯩꯒꯤ 30ꯁꯨꯕ ꯍꯧꯈꯤꯕ ꯁꯔꯃꯟꯗ ꯀꯣꯜ ꯑꯦꯟ ꯆꯨꯖꯟ ꯀꯧꯕꯤꯕ ꯑꯃꯁꯨꯡ ꯈꯟꯗꯣꯛꯄꯤꯕ ꯍꯥꯏꯗꯅ ꯑꯅꯤꯒꯤ ꯈꯦꯠꯅꯕ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯑꯩ ꯁꯟꯗꯣꯛꯆꯈ꯭ꯔꯦ, ꯃꯌꯥꯝꯅꯁꯨ ꯇꯥꯕꯤꯕ ꯌꯥꯎꯔꯝꯕ ꯌꯥꯏ꯫ ꯉꯁꯤꯗꯤ ꯀꯣꯜ ꯑꯥꯎꯠꯀ ꯆꯨꯖꯟꯒ ꯈꯦꯠꯅꯕ ꯂꯩꯇꯅ ꯆꯞ ꯃꯥꯟꯅꯕ ꯄꯣꯏꯟꯠ ꯈꯔ ꯑꯗꯣ ꯑꯍꯥꯟꯕꯗ ꯑꯩ ꯍꯥꯏꯗꯣꯛꯆꯒꯦ꯫ ꯀꯧꯕꯤꯕ ꯑꯃꯁꯨꯡ ꯈꯟꯗꯣꯛꯄ ꯑꯅꯤꯁꯤꯒꯤ ꯈꯦꯠꯅꯕ ꯂꯩꯇꯕ ꯃꯔꯝ ꯈꯔ ꯑꯗꯨꯗꯤ ꯄꯥꯁꯇꯔꯁꯨ, ꯑꯦꯚꯥꯟꯖꯦꯂꯤꯁꯁꯨ, ꯃꯤꯁꯅꯔꯤꯁꯨ, ꯗꯤꯀꯟꯁꯨ, ꯑꯦꯜꯗꯔꯁꯨ, ꯑꯗꯨꯒ ꯆꯔꯆ ꯕꯤꯂꯤꯚꯔ ꯃꯦꯝꯕꯔꯁꯤꯡ ꯑꯁꯤꯁꯨ ꯆꯞ ꯃꯥꯟꯅꯅ ꯏꯕꯨꯡꯉꯣꯒꯤ ꯁꯥꯈꯤꯁꯦ ꯄꯤꯒꯗꯕꯅꯤ꯫ ꯑꯗꯨꯒ ꯆꯞ ꯃꯥꯟꯅꯅ ꯊꯋꯥꯏ ꯑꯁꯦꯡꯕꯁꯨ ꯐꯪꯃꯤꯟꯅꯒꯗꯕꯅꯤ꯫ ꯑꯗꯨꯒ ꯆꯞ ꯃꯥꯟꯅꯅ ꯑꯩꯈꯣꯏꯁꯦ ꯊꯋꯥꯏꯒꯤ ꯃꯍꯩꯁꯨ ꯄꯥꯟꯃꯤꯟꯅꯒꯗꯕꯅꯤ꯫ ꯆꯔꯆ ꯕꯤꯂꯤꯚꯔꯁꯤꯡꯁꯨ, ꯃꯤꯁꯅꯔꯤꯁꯤꯡꯁꯨ ꯄꯥꯁꯇꯔꯒꯨꯝꯅ ꯃꯥꯒꯤ ꯊꯕꯛꯀꯤ ꯔꯤꯋꯥꯔꯗꯁꯦ ꯐꯪꯒꯗꯕꯅꯤ꯫ ꯆꯞ ꯃꯥꯟꯅꯕ ꯁꯔꯒ ꯑꯃꯗ ꯑꯩꯈꯣꯏꯁꯦ ꯂꯩꯃꯤꯟꯅꯒꯗꯧꯔꯤꯕꯅꯤ꯫ ꯇꯥꯏꯕꯪꯗꯁꯨ ꯆꯞ ꯃꯥꯟꯅꯕ ꯑꯋꯥ ꯅꯨꯡꯉꯥꯏ ꯑꯩꯈꯣꯏ ꯊꯦꯡꯅꯃꯤꯟꯅꯔꯤꯕꯅꯤ꯫ ꯆꯞ ꯃꯥꯟꯅꯅ ꯏꯕꯨꯡꯉꯣꯒꯤ ꯇꯨꯡ ꯏꯟꯃꯤꯟꯅꯔꯤꯕꯅꯤ꯫ ꯃꯁꯥ ꯃꯁꯥꯒꯤ ꯀ꯭ꯔꯣꯁ ꯑꯃꯃꯝ ꯆꯞ ꯃꯥꯟꯅꯅ ꯄꯨꯃꯤꯟꯅꯔꯤꯕꯅꯤ꯫ ꯑꯃꯅ ꯀꯞꯄꯗ ꯀꯞꯃꯤꯟꯅꯩ, ꯑꯃꯅ ꯅꯣꯛꯄꯗ ꯅꯣꯛꯃꯤꯟꯅꯩ꯫ ꯔꯣꯃꯤꯌꯣ 12:15꯫ ꯃꯁꯤꯗꯒꯤ ꯄꯥꯁꯇꯔꯒ ꯆꯔꯆ ꯕꯤꯂꯤꯚꯔꯁ ꯃꯦꯝꯕꯔꯁꯤꯡꯒ ꯈꯦꯠꯅꯕ ꯂꯩꯇꯦ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏꯅ ꯈꯪꯃꯤꯟꯅꯕ ꯌꯥꯏ꯫ We have one Lord. We have one faith in the Lord Jesus Christ. We also have only one baptism in the name of our Lord Jesus Christ. Ephesians 3:5. ꯑꯩꯈꯣꯏꯒꯤ ꯄ꯭ꯔꯚꯨ ꯑꯃꯠꯇꯅꯤ, ꯊꯥꯖꯕꯁꯨ ꯑꯃꯠꯇꯅꯤ, ꯕꯥꯞꯇꯥꯏꯖ ꯑꯃꯠꯇꯅꯤ꯫ ꯃꯁꯤꯗ ꯄꯥꯁꯇꯔꯒ ꯆꯔꯆ ꯕꯤꯂꯤꯚꯔꯒ ꯈꯦꯠꯅꯕ ꯂꯩꯇꯦ꯫ ꯑꯗꯨꯕꯨ ꯑꯩꯈꯣꯏ ꯊꯥꯖꯕꯁꯤꯡꯒꯤ ꯃꯅꯨꯡ, ꯁꯤꯡꯂꯨꯞ ꯃꯅꯨꯡ ꯑꯃꯁꯨꯡ ꯃꯤꯁꯟꯒꯤ ꯃꯅꯨꯡꯗꯗꯤ ꯏꯕꯨꯡꯉꯣꯅ ꯈꯔꯕꯨ ꯄꯥꯈꯣꯟ ꯆꯠꯄ, ꯈꯔꯕꯨꯅ ꯋꯥ ꯇꯥꯛꯊꯣꯛꯄ, ꯈꯔꯕꯨꯅ ꯑꯦꯚꯦꯟꯖꯦꯂꯤꯁ, ꯈꯔꯕꯨꯅ ꯄꯥꯁꯇꯔ, ꯈꯔꯕꯨꯅ ꯑꯣꯖꯥ ꯑꯣꯏꯅ ꯈꯟꯗꯣꯛꯄꯤꯔꯦ꯫ Ephesians 3:11꯫ ꯑꯗꯨꯕꯨ ꯃꯗꯨꯁꯨ ꯊꯥꯖꯕꯗ ꯆꯞ ꯃꯥꯟꯅꯔꯛꯇꯨꯅ ꯑꯩꯈꯣꯏ ꯑꯃꯠꯇ ꯑꯣꯏꯅꯅꯕꯒꯤꯗꯃꯛꯇ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯂꯝꯕꯤꯒꯤ ꯈꯟꯗꯣꯛꯄꯤꯔꯤꯕꯅꯤ꯫ ꯑꯃꯠꯇ ꯑꯣꯏꯔꯛꯅꯕꯅꯤ ꯃꯌꯥꯝ ꯑꯁꯤꯅ ꯁꯨꯔꯀꯥꯟꯗ꯫ Ephesians 3:12-13 ꯑꯩꯈꯣꯏꯅ ꯎꯕ ꯐꯪꯉꯤ꯫ ꯃꯁꯤ ꯑꯩꯈꯣꯏꯒꯤ ꯃꯅꯨꯡꯒꯤ ꯋꯥꯅꯤ ꯈꯦꯠꯅꯕ ꯑꯁꯤꯗꯤ꯫ ꯑꯗꯨꯕꯨ ꯆꯔꯆꯀꯤ ꯃꯄꯥꯟꯗ, ꯃꯤꯁꯟꯒꯤ ꯃꯄꯥꯟꯗ, ꯑꯃꯝꯕ ꯇꯥꯏꯕꯪꯄꯥꯟ ꯃꯤꯁꯟ ꯐꯤꯜꯗ ꯊꯣꯛꯈꯤꯕ ꯃꯇꯝꯗꯗꯤ ꯄꯥꯁꯇꯔ, ꯑꯦꯚꯥꯟꯖꯦꯂꯤꯁ, ꯑꯦꯜꯗꯔ, ꯗꯤꯀꯟ ꯑꯃꯁꯨꯡ ꯆꯔꯆ ꯃꯦꯝꯕꯔ ꯕꯤꯂꯤꯚꯔꯁꯤꯡ ꯈꯦꯠꯅꯕ ꯑꯃꯠꯇ ꯂꯩꯇꯦ꯫ ꯑꯩꯈꯣꯏ ꯇꯥꯏꯕꯪꯄꯥꯟꯒꯤ ꯃꯉꯥꯟ ꯆꯞ ꯃꯥꯟꯅꯅ ꯑꯣꯏꯒꯗꯕꯅꯤ, ꯆꯞ ꯃꯥꯟꯅꯅ ꯄꯥꯎ ꯁꯟꯗꯣꯛꯀꯗꯕꯅꯤ, ꯁꯥꯈꯤ ꯄꯤꯒꯗꯕꯅꯤ, ꯑꯩꯈꯣꯏ ꯇꯥꯏꯕꯪꯄꯥꯟꯒꯤ ꯊꯨꯝ ꯑꯣꯏꯒꯗꯕꯅꯤ꯫ ꯈꯟꯗꯣꯛꯄꯤꯈ꯭ꯔꯕ ꯐꯣꯔꯦꯟ ꯃꯤꯁꯅꯔꯤꯒꯨꯝꯅ ꯊꯥꯖꯕ ꯈ꯭ꯔꯤꯁꯇꯤꯌꯥꯟ ꯕꯤꯂꯤꯚꯔ ꯈꯨꯗꯤꯡꯃꯛꯁꯨ ꯑꯩꯈꯣꯏꯒꯤ ꯂꯩꯐꯝꯗ ꯂꯣꯀꯦꯜ ꯃꯤꯁꯅꯔꯤ ꯑꯃꯃꯝꯗꯤ ꯑꯣꯏꯒꯗꯕꯅꯤ꯫ ꯑꯃꯝꯕ ꯃꯤꯁꯟ ꯐꯤꯜꯁꯤꯗꯅꯦ ꯄꯥꯁꯇꯔ, ꯃꯦꯝꯕꯔ, ꯑꯍꯜ, ꯑꯉꯥꯡ, ꯅꯨꯄꯥ ꯅꯨꯄꯤ ꯍꯥꯏꯕꯁꯦ ꯈꯥꯏꯗꯣꯛꯄ ꯆꯨꯝꯗꯦ꯫ ꯃꯤꯁꯟ ꯐꯤꯜꯗꯗꯤ, ꯃꯤꯒꯤ ꯃꯤꯠꯌꯦꯡꯗꯗꯤ ꯈ꯭ꯔꯤꯁꯇꯤꯌꯥꯟ ꯍꯥꯏꯔꯗꯤ ꯑꯃꯅ ꯐꯔꯦ ꯂꯣꯏꯅ, ꯑꯃꯅ ꯊꯤꯔꯦ ꯄꯨꯂꯞ ꯊꯤꯃꯤꯟꯅꯗꯣꯏꯅꯤ ꯃꯤꯡꯆꯠꯁꯦ꯫ ꯆꯞ ꯃꯥꯟꯅꯩ ꯑꯩꯈꯣꯏ ꯄꯨꯝꯅꯃꯛ ꯈ꯭ꯔꯤꯁꯇꯒꯤ ꯂꯥꯟꯃꯤꯅꯤ, ꯄꯨꯝꯅꯃꯛ ꯃꯔꯨ ꯍꯨꯟꯒꯗꯕꯅꯤ꯫ ꯃꯔꯝꯗꯤ ꯃꯤꯅ ꯃꯥꯅ ꯍꯨꯟꯈꯤꯕ ꯑꯗꯣ ꯃꯁꯥꯅ ꯂꯣꯛꯁꯨ ꯂꯣꯛꯆꯒꯅꯤ꯫ ꯒꯂꯥꯇꯤꯌꯥ 3:8 ꯑꯩꯈꯣꯏꯅ ꯎꯕ ꯐꯪꯉꯤ꯫ ꯏꯕꯨꯡꯉꯣ ꯖꯤꯁꯨꯅ ꯍꯥꯏꯔꯤ, ꯌꯦꯡꯉꯨ ꯑꯩ ꯊꯨꯅ ꯂꯥꯛꯏ, ꯃꯤ ꯈꯨꯗꯤꯡꯗ ꯃꯥꯒꯤ ꯊꯕꯛꯀꯤ ꯃꯇꯨꯡ ꯏꯟꯅ ꯄꯤꯅꯕꯤꯅꯅꯕ ꯑꯩꯒꯤ ꯃꯅꯥ ꯑꯗꯣ ꯑꯩꯒ ꯂꯣꯏꯅꯔꯛꯂꯤ꯫ ꯐꯣꯡꯗꯣꯛꯄꯤꯕ 22:12 ꯑꯗꯨꯒ ꯃꯥꯊꯤ 13:18 ꯑꯩꯈꯣꯏꯅ ꯎꯖꯕ ꯐꯪꯉꯤ꯫ ꯑꯩꯈꯣꯏꯕꯨ ꯏꯁꯣꯔꯅ ꯀꯔꯤꯒꯤ ꯈꯟꯗꯣꯛꯄꯤꯔꯤꯕꯅꯣ ꯍꯥꯏꯕꯁꯤꯒꯤ ꯃꯇꯥꯡ ꯂꯥꯛꯇ꯭ꯔꯤꯉꯩꯗ Why God created man? ꯀꯔꯤꯒꯤꯗꯃꯛ ꯏꯁꯣꯔꯅ ꯃꯤꯑꯣꯏꯕꯕꯨ ꯁꯦꯝꯕꯤꯈꯤꯕꯅꯣ ꯍꯥꯏꯕ ꯑꯁꯤꯒꯤ ꯄꯥꯎꯈꯨꯝ ꯑꯩ ꯁꯝꯂꯞꯅ ꯍꯥꯏꯖꯒꯦ꯫ ꯕꯥꯏꯕꯜꯗ ꯃꯤ ꯁꯦꯝꯕꯒꯤ ꯔꯤꯂꯦꯇꯦꯠ ꯑꯣꯏꯕ ꯚꯔꯁ ꯑꯁꯦ 100 ꯆꯞ ꯆꯥꯅ ꯌꯥꯎꯏ꯫ ꯍꯥꯏꯔꯤꯕ ꯀꯔꯤꯒꯤ ꯃꯤ ꯁꯦꯝꯃꯤꯅꯣ ꯍꯥꯏꯕꯁꯤꯒ ꯃꯔꯤ ꯂꯩꯅꯕ ꯚꯔꯁ 100 ꯑꯁꯤꯒꯤ ꯃꯅꯨꯡꯗꯒꯤ ꯚꯔꯁ 4 ꯈꯛꯇꯪ ꯑꯩ ꯈꯟꯗꯣꯛꯆꯔꯒ ꯃꯗꯨꯅ ꯄꯥꯎꯈꯨꯝ ꯑꯣꯏꯖꯒꯦ꯫
ꯑꯍꯥꯟꯕꯗ ꯃꯍꯥꯛꯀꯤ ꯃꯤꯡ ꯈꯛꯇꯕꯨ ꯀꯧꯖꯅꯕ ꯑꯃꯁꯨꯡ ꯃꯍꯥꯛꯀꯤ ꯃꯇꯤꯛ ꯃꯉꯥꯜꯒꯤꯗꯃꯛ ꯑꯩꯈꯣꯏꯕꯨ ꯁꯦꯝꯕꯤꯈꯤꯕꯅꯤ ꯖꯤꯁꯥꯌꯥ 48:8ꯇ ꯎꯏ꯫ ꯑꯅꯤꯁꯨꯕꯗ ꯃꯍꯥꯛꯀꯤ ꯃꯤꯡꯂꯦꯟꯕꯨ ꯊꯥꯒꯠꯅꯕꯒꯤꯗꯃꯛꯇ ꯁꯩꯊꯥꯅꯕꯒꯤꯗꯃꯛꯇ ꯁꯦꯝꯕꯤꯈꯤꯕꯅꯤ ꯖꯤꯁꯥꯌꯥ 48:12ꯗ ꯎꯕ ꯐꯪꯏ꯫ ꯑꯍꯨꯝꯁꯨꯕꯗ ꯑꯗꯨꯒ ꯈꯨꯠꯁꯦꯝ ꯈꯨꯗꯤꯡꯃꯛꯀꯤ ꯃꯊꯛꯇ ꯃꯄꯨ ꯑꯣꯏꯅ ꯄꯥꯟꯖꯅꯕꯒꯤꯗꯃꯛ ꯁꯦꯝꯕꯤꯈꯤꯕꯅꯤ ꯃꯩꯍꯧꯔꯣꯟ 19ꯗ ꯎꯖꯕ ꯐꯪꯏ꯫ ꯑꯗꯨꯒ ꯃꯔꯤꯁꯨꯕꯗꯗꯤ ꯃꯁꯤꯅ ꯑꯔꯣꯏꯕ ꯋꯥꯐꯝ ꯑꯣꯏꯔꯁꯤ ꯏꯁꯣꯔꯕꯨ ꯀꯤꯌꯨ ꯑꯃꯁꯨꯡ ꯃꯍꯥꯛꯀꯤ ꯌꯥꯊꯪꯁꯤꯡ ꯉꯥꯛꯎ ꯃꯁꯤꯃꯛ ꯃꯤꯑꯣꯏꯕꯒꯤ ꯇꯧꯒꯗꯕ ꯃꯊꯧꯅꯤ ꯍꯣꯜ ꯗ꯭ꯌꯨꯇꯤ ꯑꯣꯐ ꯃꯦꯟ ꯁꯦꯝꯕꯤꯕꯒꯤ ꯃꯔꯝꯗꯣ ꯃꯥꯒꯤ ꯌꯥꯊꯪ ꯉꯥꯛꯄ ꯃꯥꯕꯨ ꯀꯤꯕ ꯃꯥꯒꯤ ꯋꯥ ꯏꯟꯕ ꯑꯁꯦ ꯃꯁꯤꯒꯤꯗꯃꯛꯇ ꯑꯩꯈꯣꯏꯕꯨ ꯁꯦꯝꯕꯤꯈꯤꯕꯅꯤ ꯄꯥꯎ ꯁꯟꯗꯣꯛꯄ 12:13-17ꯗ ꯎꯕ ꯐꯪꯏ꯫ ꯃꯁꯤꯅꯤ ꯏꯁꯣꯔꯅ ꯃꯤꯑꯣꯏꯕꯕꯨ ꯁꯦꯝꯕꯤꯕꯒꯤ ꯑꯁꯝꯕ ꯚꯔꯁ 4ꯈꯛ ꯑꯗꯨ꯫ ꯃꯁꯤꯒꯤ ꯃꯊꯪ ꯑꯁꯤꯗꯤ ꯕꯥꯏꯕꯜꯗ ꯆꯨꯖꯟ ꯈꯟꯗꯣꯛꯄꯤꯕ ꯍꯥꯏꯕ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯑꯩ ꯂꯥꯛꯆꯔꯒꯦ꯫ ꯆꯨꯖꯟ ꯈꯟꯗꯣꯛꯄꯤꯕꯒꯤ ꯃꯔꯝꯗꯤ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯈ꯭ꯔꯦ ꯑꯗꯨꯕꯨ ꯈꯟꯗꯣꯛꯄꯒꯤ ꯃꯑꯣꯡꯗꯤ ꯑꯅꯤꯈꯛꯇꯅꯤ꯫ ꯅꯝꯕꯔ 1 ꯇꯥꯏꯕꯪꯄꯥꯜ ꯍꯧꯗ꯭ꯔꯤꯉꯩꯁꯤꯗ ꯈꯟꯗꯣꯛꯄꯤꯕ ꯑꯃ꯫ ꯅꯝꯕꯔ 2 ꯇꯥꯏꯕꯪ ꯄꯥꯟꯕꯒꯤ ꯐꯠꯇꯕ ꯃꯤꯔꯣꯜ ꯑꯁꯤꯗꯒꯤ ꯈ꯭ꯔꯤꯁꯇꯗ ꯑꯩꯈꯣꯏꯕꯨ ꯈꯟꯗꯣꯛꯄꯤꯕ ꯃꯑꯣꯡ ꯑꯅꯤ ꯑꯁꯤꯅꯤ ꯃꯈꯜ ꯑꯅꯤ ꯑꯁꯤꯅꯤ꯫ ꯅꯝꯕꯔ 1 ꯏꯁꯣꯔꯅ ꯑꯩꯈꯣꯏꯕꯨ ꯀꯔꯤꯒꯤꯗꯃꯛ ꯇꯥꯏꯕꯪꯄꯥꯜ ꯍꯧꯗ꯭ꯔꯤꯉꯩꯁꯤꯗ ꯈꯟꯗꯣꯛꯄꯤꯔꯤꯕꯅꯣ? ꯏꯪꯂꯤꯁꯇꯗꯤ Why did God choose us before the foundation of the world? ꯃꯁꯤꯒꯤ ꯑꯟꯁꯔ ꯃꯔꯝ ꯑꯗꯨꯗꯤ Because He first loved us. ꯃꯔꯝꯗꯤ ꯃꯍꯥꯛꯅ ꯑꯩꯈꯣꯏꯕꯨ ꯍꯥꯟꯅ ꯅꯨꯡꯁꯤꯕꯤꯔꯦ꯫ ꯑꯍꯥꯟꯕ ꯖꯣꯟ 3:18꯫ ꯃꯊꯪꯗ ꯑꯩꯈꯣꯏꯅ ꯏꯃꯥꯒꯤ ꯄꯤꯕꯨꯛꯅꯨꯡꯗ ꯃꯤꯇꯝꯗ꯭ꯔꯤꯉꯩ ꯃꯍꯥꯛꯀꯤ ꯃꯤꯠꯅ ꯑꯩꯈꯣꯏꯕꯨ ꯎꯕꯤꯔꯦ꯫ ꯂꯥꯏꯁꯣꯟ ꯏꯁꯩ 138:13꯫ ꯑꯗꯨꯒ ꯇꯥꯏꯕꯪꯄꯥꯟ ꯍꯧꯗ꯭ꯔꯤꯉꯩ ꯃꯍꯥꯛꯅ ꯑꯩꯈꯣꯏꯕꯨ ꯈꯪꯕꯤꯈ꯭ꯔꯦ꯫ ꯑꯍꯥꯟꯕ ꯄꯤꯇꯔ 1:2꯫ ꯇꯥꯏꯕꯪꯄꯥꯜ ꯍꯧꯗ꯭ꯔꯤꯉꯩꯗꯒꯤ ꯏꯕꯨꯡꯉꯣꯅ ꯑꯩꯈꯣꯏꯕꯨ ꯑꯔꯥꯟ ꯈꯨꯕꯝ ꯐꯪꯅꯅꯕ ꯈꯟꯗꯣꯛꯄꯤꯈ꯭ꯔꯦ꯫ ꯑꯅꯤꯁꯨꯕ ꯊꯦꯁꯂꯣꯅꯤꯀꯥꯒꯤ 2:18꯫ ꯑꯩꯈꯣꯏꯅ ꯏꯁꯣꯔꯒꯤ ꯃꯥꯡꯗ ꯅꯨꯡꯁꯤꯕꯗ ꯑꯁꯦꯡꯕꯗ ꯑꯃꯁꯨꯡ ꯑꯃꯛꯄ ꯂꯩꯇꯕ ꯑꯣꯏꯅꯅꯕ ꯇꯥꯏꯕꯪꯄꯥꯟ ꯁꯦꯝꯗ꯭ꯔꯤꯉꯩꯗ ꯃꯍꯥꯛꯅ ꯑꯩꯈꯣꯏꯕꯨ ꯈꯟꯗꯣꯛꯄꯤꯔꯦ꯫ ꯑꯦꯐꯤꯁ꯭ꯌ 1:3꯫ ꯑꯔꯣꯏꯕꯗ ꯖꯨꯛ ꯖꯨꯛꯀꯤ ꯑꯍꯧꯕꯗꯒꯤ ꯈ꯭ꯔꯤꯁꯇꯗ ꯂꯣꯠꯇꯨꯅ ꯊꯝꯕꯤꯔꯝꯂꯕ ꯏꯁꯣꯔꯒꯤ ꯑꯊꯨꯞꯄ ꯋꯥ ꯃꯍꯥꯛꯀꯤ ꯊꯧꯔꯥꯡ ꯑꯗꯨꯒ ꯈ꯭ꯔꯤꯁꯇꯒꯤ ꯊꯤꯡꯉꯝꯗꯕ ꯂꯟ ꯑꯗꯣ ꯑꯇꯣꯞꯄ ꯖꯥꯠꯁꯤꯡꯗ ꯑꯃꯁꯨꯡ ꯄꯨꯝꯅꯃꯛꯇ ꯑꯩꯈꯣꯏꯅ ꯈꯪꯍꯟꯅꯅꯕꯒꯤꯗꯃꯛ ꯇꯥꯏꯕꯪꯄꯥꯟ ꯍꯧꯗ꯭ꯔꯤꯉꯩꯗ ꯏꯁꯣꯔꯅ ꯑꯩꯈꯣꯏꯕꯨ ꯈꯟꯗꯣꯛꯄꯤꯕꯅꯤ꯫ ꯑꯦꯐꯤꯁ꯭ꯌ 3:9-10꯫ ꯃꯁꯤꯅꯤ ꯇꯥꯏꯕꯪꯄꯥꯟ ꯍꯧꯗ꯭ꯔꯤꯉꯩꯗ ꯏꯁꯣꯔꯅ ꯑꯩꯈꯣꯏꯕꯨ ꯈꯟꯗꯣꯛꯄꯤꯕꯒꯤ ꯁꯝꯂꯞꯄ ꯑꯍꯥꯟꯕ ꯄ꯭ꯔꯤꯗꯦꯁꯇꯤꯟꯒꯤ ꯃꯔꯝ ꯈꯔ ꯑꯗꯨ꯫ ꯑꯅꯤꯁꯨꯕ ꯅꯝꯕꯔ 2 ꯑꯁꯤꯗꯤ ꯑꯗꯨꯒ ꯈꯟꯗꯣꯛꯄꯤꯕꯒꯤ ꯃꯑꯣꯡ ꯑꯅꯤꯁꯨꯕ ꯀꯔꯤꯒꯤꯗꯃꯛ ꯏꯁꯣꯔꯅ ꯑꯩꯈꯣꯏꯕꯨ ꯐꯠꯇꯕ ꯇꯥꯏꯕꯪꯄꯥꯟꯗꯒꯤ ꯑꯃꯨꯛ ꯇꯣꯉꯥꯟꯅ ꯈꯟꯗꯣꯛꯄꯤꯔꯤꯕꯅꯣ? Why did God choose us from the evil world? ꯃꯁꯤꯒꯤ ꯄꯥꯎꯈꯨꯝꯗꯤ ꯂꯝꯆꯠ ꯐꯠꯇꯕ ꯑꯃꯁꯨꯡ ꯁꯦꯔꯥꯟꯅꯕ ꯃꯤꯔꯣꯜ ꯑꯁꯤꯒꯤ ꯃꯔꯛꯇ ꯑꯩꯈꯣꯏꯅ ꯑꯃꯛꯄ ꯑꯃꯁꯨꯡ ꯑꯁꯣꯏꯕ ꯂꯩꯇꯕ ꯏꯁꯣꯔꯒꯤ ꯃꯆꯥꯁꯤꯡ ꯑꯣꯏꯅꯕꯅꯤ꯫ ꯑꯗꯨꯒ ꯇꯥꯏꯕꯪꯄꯥꯟꯗ ꯑꯩꯈꯣꯏꯅ ꯃꯈꯣꯏꯒꯤ ꯃꯔꯛꯇ ꯃꯉꯥꯟꯒꯨꯝꯅ ꯉꯥꯟꯅꯕꯅꯤ꯫ ꯐꯤꯂꯤꯞꯄꯤꯌ 2:15ꯗ ꯑꯩꯈꯣꯏꯅ ꯎꯏ꯫ ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯏꯕꯨꯡꯉꯣꯒꯤ ꯃꯥꯡꯗ ꯃꯍꯥꯛꯀꯤ ꯅꯨꯡꯁꯤꯕꯗ ꯑꯁꯦꯡꯕꯗ ꯑꯃꯁꯨꯡ ꯑꯃꯛꯄ ꯂꯩꯇꯕ ꯑꯣꯏꯅꯕꯅꯤ꯫ ꯑꯦꯐꯤꯁ꯭ꯌ 1:3꯫ ꯑꯩꯈꯣꯏꯒꯤ ꯄꯨꯟꯁꯤ ꯆꯨꯞꯄ ꯑꯩꯈꯣꯏꯅ ꯃꯍꯥꯛꯀꯤ ꯃꯥꯡꯗ ꯁꯦꯡꯅ ꯑꯃꯁꯨꯡ ꯙꯔꯃ ꯆꯦꯟꯅ ꯃꯍꯥꯛꯄꯨ ꯊꯧꯒꯜ ꯇꯧꯅꯕꯅꯤ꯫ ꯂꯨꯛ 1:35꯫ ꯑꯍꯤꯡꯕ ꯅꯨꯡ ꯈ꯭ꯔꯤꯁꯇꯗ ꯑꯁꯦꯡꯕ ꯄꯨꯔꯣꯍꯤꯠꯁꯤꯡ ꯑꯣꯏꯅ ꯊꯋꯥꯏꯒꯤ ꯑꯣꯏꯕ ꯌꯨꯝ ꯁꯥꯒꯠꯅꯕ ꯈꯟꯗꯣꯛꯄꯤꯔꯤꯕꯅꯤ꯫ ꯑꯍꯥꯟꯕ ꯄꯤꯇꯔ 2:3-5꯫ ꯑꯁꯤꯡꯕꯁꯤꯡꯕꯨ ꯏꯀꯥꯏꯍꯟꯅꯅꯕ ꯑꯄꯪꯕ ꯑꯩꯈꯣꯏꯕꯨ ꯇꯥꯏꯕꯪꯄꯥꯟꯗꯒꯤ ꯈꯟꯗꯣꯛꯄꯤꯕꯅꯤ꯫ ꯑꯀꯟꯕꯁꯤꯡꯕꯨ ꯏꯀꯥꯏꯍꯟꯅꯅꯕ ꯑꯁꯣꯟꯕ ꯑꯩꯈꯣꯏꯕꯨ ꯇꯥꯏꯕꯪꯄꯥꯟꯗꯒꯤ ꯈꯟꯗꯣꯛꯄꯤꯕꯅꯤ꯫ ꯃꯔꯨ ꯑꯣꯏꯕ ꯃꯌꯥꯝ ꯑꯗꯨꯕꯨ ꯀꯔꯤꯁꯨ ꯅꯠꯇꯕ ꯑꯣꯏꯍꯟꯅꯅꯕ ꯇꯥꯏꯕꯪꯄꯥꯟꯕꯒꯤ ꯑꯇꯣꯟꯕ ꯃꯤꯅ ꯎꯁꯤꯠꯇꯕ ꯑꯩꯈꯣꯏꯕꯨ ꯏꯕꯨꯡꯉꯣꯅ ꯇꯥꯏꯕꯪꯄꯥꯟ ꯑꯁꯤꯗꯒꯤ ꯈꯟꯗꯣꯛꯄꯤꯕꯅꯤ꯫ ꯑꯍꯥꯟꯕ ꯀꯣꯔꯤꯟꯊꯤꯌ 1:18-19ꯗ ꯑꯩꯈꯣꯏꯅ ꯎꯕ ꯐꯪꯏ꯫ ꯑꯗꯨꯒ ꯏꯁꯣꯔꯒꯤ ꯒꯨꯟ ꯄꯨꯝꯅꯃꯛ ꯑꯗꯣ ꯍꯥꯏꯗꯣꯛꯅꯕ ꯃꯥꯒꯤ ꯈꯪꯂꯛꯄ ꯁꯥꯒꯩ ꯑꯣꯏꯅꯕ ꯅꯤꯡꯊꯧꯒꯤ ꯄꯨꯔꯣꯍꯤꯠ ꯑꯣꯏꯅꯅꯕ ꯃꯥꯒꯤ ꯑꯁꯦꯡꯕ ꯖꯥꯇꯤ ꯑꯣꯏꯅꯕ ꯃꯁꯥꯃꯛꯀꯤ ꯃꯤ ꯑꯣꯏꯅꯕ ꯑꯩꯈꯣꯏꯕꯨ ꯏꯕꯨꯡꯉꯣꯅ ꯈꯟꯗꯣꯛꯄꯤꯕꯅꯤ꯫ ꯑꯍꯥꯟꯕ ꯄꯤꯇꯔ 2:9꯫ ꯑꯗꯨꯒ ꯑꯔꯣꯏꯕꯗꯗꯤ ꯅꯈꯣꯏꯅ ꯑꯩꯕꯨ ꯈꯟꯕ ꯅꯠꯇꯦ ꯑꯗꯨꯕꯨ ꯅꯈꯣꯏꯅ ꯆꯠꯇꯨꯅ ꯃꯍꯩ ꯄꯥꯟꯅꯕ
amasung nakoina aigi mangda ipagi mafamda nijaba ado mahakna nakoida pibinanaba aina nakoibu khandokle amasung pham haple Johon 15 13 asising asini aina panjakraba verse khara asigi manungda akonbagi Johon 15 13 asigi matung inadi Ibungo Jisu Kristana sebok singbu supnagi khandokpiba khakta natte khandokpikraba sebok singna chattuna mahi panaba phamsu ibungona hapire chattuna mahi panba means witness sakhi piba afaba wa pau ase mi singa thunghanba aduga mangliba thawai kanba thawai khomba asini maduda phanglakpa thawai sing aduna aikhoigi mahi aduni ibungo Jisu di angur pambi aduni aikhoina masa branch aduni branch ki mathaude mahi panba sikhaktani John 15 gi manga kaubiba oirabasu khandopiba oirabasu Christian khudingmak mahi panaba kaubibani khandopibani maramdi mahi pandaba ibungo da leiba masa khuding ado missionary oirabasu pastor oirabasu evangelist oirabasu believer church member oirabasu soidana kakthatkani ibungo na maduguma masa sing ado kakthatli John 15 gi anida aikoin uba phangi aduna Christian khudingmak chattuna mahi panaba khandokpibani kauthokpibani mase kaugumsi isil inausing thabak asigi damak punsi kathokhraba makhoi singumna aikoina labna chatpa ngamdaba yai adum oinamak aikoi khudingmak isagi family da yumlonnabada amasung aikoi gi kairoi lekaida aikoina chatpa ngamba aikoina leiba mafamda sebok singumna missionary gumna sakhi piba aduga thawai khomba ase aikhoisu chap chana pangthoknanaba ibungona kauthokpibada nang aisu yaurabani marupse masini taibang panda aikhoibu kaubiba amasung khandokpibagi samlappa maram ado aina panjakhraba khandokpiba makhal ani adugi makha chatharpa oina number 3 aikhoina pukning hongba numittagi taibang punsi loiba mikup adu fawba aikhoibu yok thakpinaba care tobinaba ibungona aikhoibu khandokpibani ibungodi aikhoigi parents oibi madudi ima amadi ipana aikhoibu thadokpiba yai adubu ibungona aikhoibu thadokpiroi laisol isei 23 ki tara ma ki nungsibadi changdam ningai leitraba nungsibani maramdi aikhoina papi oiringai maktada kristana aikhoigi damak sibiba aduda isorna aikhoida mahaki nungsiba utpire romeo mangagi nipan mahakna aikhoibu chumhanbibani ibungona khandokkhrabasingi mathakta kanana maran sigani chumhanbiba adu isorni romeo nipan gi 38 mitki pa asina mitpu senajabagum ibungona magi misingbu senabi ibungogi phangpham thokpa saruk adudi mahaki mising aduni jacob ti mahaki phangpham thokpani leikanglagi nonglei nungsit na thallaba lamhang amada phawduna mahakna chatlingaida ibungona mahakpu thengnaki ibungona mahaki mit nahagum mahakpu ngakduna thambiki mitki pa na mitpu senajabagum ibungona aikhoibu senabi anisuba wayalon kuntragani thoi mapantara new amsung all version mix oina aina pathok sabani adu khakta sunate mana care to bi badudi aikhoigi tungi future prosperity pumnamak mahakna sembiba loikhre jeremiah 18 gi 10 taibangda aikhoigi kanasu leitaba yai adubu aikhoigi itengdi mathakrom-dagi ibungo-dagi lakani laisol isai chamaga 18 gi anida aikhoina uba phangi taibang asida aikhoina lairaba oibagi maramna aro ising mineral water thakpa phangdaba yai adubu thajaba khudingmakpu ibungona aikhoigi thawai-budi living water ahingba ising ado pithak piribani John 3 gi 10 aikhoina mitamdringai ibungona aikhoibu khangbi aikhoigi nimitsing isanbi ibungogumna khangbiba atei kanamata leite mi amagi maramda aikhoina ibungoda hairuba nit oide ibungona migi nungda kari lei loinamak khangi adu yauna mahakna aikhoibu section b samna hairabada ibungona pomnamak khangbi ibungona aikhoibu sembibani aikhoibu sembibado mahakni ibungona ordain tawdrabadi imana ibu miron bangamde mana ordain tawdrabadi imana ibu taibangda pokpiba ngamde mahakna ordain tawdrabadi aini hinglibase hinglam loi aikhoibu mina usitpidaba yai mina khangbidabasu yai adum oinamak pangalaba ibungonadi aikhoibu imagi garbada miron tringedagi khangbi mahakna aikhoibu loinamak khandokpire khandokkrabasing asibu sengsu sengdokpire magi damak oinaba aikhoibu khandokpikhrabani jeremiah amagi mangada aikhoina uba phangi
ꯑꯁꯤꯌꯧꯅ ꯃꯍꯥꯛꯅ ꯑꯩꯈꯣꯏꯕꯨ ꯅꯨꯡꯁꯤꯕꯤꯔꯦ ꯃꯗꯨꯗꯤ ꯃꯍꯥꯛꯅ ꯑꯩꯈꯣꯏꯒꯤ ꯀꯣꯛꯀꯤ ꯁꯝ ꯐꯥꯎꯕ ꯃꯁꯤꯡ ꯊꯤꯕꯤꯔꯦ ꯃꯊꯤ ꯄꯟꯗꯨꯞ 10 ꯄꯗ 50 ꯃꯁꯤ ꯐꯥꯎꯕ ꯃꯍꯥꯛꯅ ꯑꯩꯈꯣꯏꯕꯨ ꯆꯦꯛꯁꯤꯟꯅ ꯁꯦꯟꯅꯕꯤꯒꯦ ꯍꯥꯏꯕꯒꯤꯗꯃꯛ ꯑꯩꯈꯣꯏꯕꯨ ꯇꯥꯏꯕꯪꯄꯥꯟꯗꯒꯤ ꯈꯟꯗꯣꯛꯄꯤꯕꯅꯤ ꯃꯔꯨꯞꯁꯤꯡ The older we become as believers the more joy we will have if we are walking with God ꯑꯩꯈꯣꯏꯅ ꯏꯁꯣꯔꯒ ꯆꯠꯃꯤꯟꯅꯕ ꯈ꯭ꯔꯤꯁꯇꯤꯌꯥꯟ ꯑꯃ ꯑꯣꯏꯖꯍꯧꯔꯕꯗꯤ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯑꯍꯜ ꯑꯣꯏꯔꯛꯂꯒ ꯄ꯭ꯔꯚꯨꯗ ꯅꯨꯡꯉꯥꯏꯕ ꯑꯩꯈꯣꯏꯒꯤ ꯖꯣꯏ ꯍꯔꯥꯎꯕ ꯅꯨꯡꯉꯥꯏꯕ ꯍꯦꯟꯒꯠꯂꯛꯀꯅꯤ ꯃꯔꯝꯗꯤ ꯊꯋꯥꯏ ꯑꯁꯦꯡꯕꯅ ꯁꯔꯒꯒꯤ ꯑꯦꯠꯃꯣꯁꯐꯤꯌꯔ ꯍꯋꯥ ꯅꯨꯡꯁꯤꯠ ꯑꯗꯣ ꯑꯩꯈꯣꯏꯒꯤ ꯊꯃꯣꯏꯅꯨꯡꯗ ꯄꯨꯕꯤꯔꯛꯀꯅꯤ ꯑꯗꯨꯅꯅꯤ ꯑꯦꯐꯤꯁꯤꯌꯥ 3:30ꯗ ꯏꯁꯣꯔꯒꯤ ꯊꯋꯥꯏ ꯑꯁꯦꯡꯕꯕꯨ ꯋꯥꯍꯟꯒꯅꯨ ꯍꯥꯏꯕꯤꯔꯝꯂꯤꯕ ꯏꯁꯣꯔꯅ ꯑꯗꯣꯝꯕꯨ ꯃꯥꯂꯦꯝꯒꯤ ꯂꯩꯃꯥꯏ ꯈꯝ ꯊꯦꯡꯅ ꯅꯝꯊꯔꯛꯇꯨꯅ ꯅꯍꯥꯛꯄꯨ ꯐꯨꯝꯖꯤꯟꯕꯤꯔꯦ ꯍꯥꯏꯗꯨꯅ ꯅꯍꯥꯛ ꯀꯞꯄ ꯌꯥꯏ ꯋꯥꯕ ꯌꯥꯏ ꯂꯥꯎꯕ ꯌꯥꯏ ꯑꯗꯨꯕꯨ ꯈꯪꯕꯤꯌꯨ ꯅꯍꯥꯛꯄꯨ ꯄꯥꯝꯕꯤ ꯑꯣꯏꯅ ꯊꯥꯕꯤꯔꯤꯕꯅꯤ ꯏꯁꯣꯔꯅ ꯑꯗꯣꯝꯕꯨ ꯃꯩꯒꯨꯝꯂꯕ ꯑꯋꯥ ꯃꯩꯁꯥ ꯃꯔꯛꯇ ꯂꯪꯁꯤꯟꯕ ꯃꯇꯝꯗ ꯑꯩꯕꯨ ꯃꯩꯅꯨꯡꯗ ꯂꯪꯁꯤꯟꯕꯤꯔꯦ ꯍꯥꯏꯒꯅꯨ ꯈꯟꯕꯤꯒꯅꯨ ꯑꯗꯣꯝꯕꯨ ꯁꯦꯡꯗꯣꯛꯄꯤꯔꯤꯕꯅꯤ ꯃꯩꯅꯨꯡꯗ ꯔꯤꯐꯥꯏꯟ ꯇꯧꯕꯤꯔꯤꯕꯅꯤ ꯁꯅꯥ ꯂꯨꯄꯥ ꯁꯦꯡꯕꯒꯨꯝ ꯏꯁꯣꯔꯅ ꯑꯗꯣꯝꯕꯨ ꯑꯋꯥ ꯑꯅꯪꯒꯤ ꯏꯁꯤꯡ ꯏꯔꯩꯗ ꯀꯨꯝꯊꯍꯟꯕ ꯃꯇꯝꯗ ꯏꯔꯩꯗ ꯑꯩꯕꯨ ꯏꯔꯥꯛꯅꯍꯟꯕꯤꯔꯦ ꯑꯩꯕꯨ ꯆꯦꯟꯊꯍꯟꯕꯤꯔꯦ ꯍꯥꯏꯒꯅꯨ ꯅꯍꯥꯛꯄꯨ ꯆꯥꯝꯊꯣꯛꯄꯤꯔꯤꯕꯅꯤ ꯁꯦꯡꯗꯣꯛꯄꯤꯔꯤꯕꯅꯤ ꯁꯦꯡꯍꯟꯕꯤꯔꯤꯕꯅꯤ इब्रिया नहा अहुमबु मैनुंगद लंसिनबिखि अदुबु मैना मखोइबु सेंदोकपिखि मैनुंगदगी कारकलगा सद्राक मेशाक अबेदनेगोना गवर्नरगी पोस्ट पाइखि नंग अइबुसु अदुगुमना ईश्वरना प्रमोशन पिबिनबगिदमकनि अदोम हौजिक लेनिंगदब मफम लम अमदा लेरंबा याय ओइनिंगदब पुंसी पामदब म ओइरंबा याय अदुबु मदु असोइब नत्रगा एक्सीडेंट नत्ते मदु मिराकल अमगिदमकनि नहाक अमदी अहाकनने मितमद्रिंगै अखोइगी सफम अखोइगी ओइरिबा पुंसी इबुंगोना हाना डिजाइन तौबिख्रबा ngaktani हौजिक नहाक अमदी अहाकना थाजबा ख्रिस्टियन अमा ओइना थेंगनरिबा मायोकनरिबा थौदोक पुमनमक असे इबुंगोना हाना थौरांग तौबिख्रबा अदुगुम्बा प्लान सिंग अदुगी मनुंगदा पार्ट सरुक अमनी अखोइना हौजिक थेंगनरिबा असे कैदौङैदसु अदुगी थाजबदो थादोकपिगनु प्रभुना अदोमबु निंसिंबी अदुगा खंगबी इबुंगोना अदोमबु ख्वाइदगी हेना नुंसीबी नुंसी थोइरबा इबुंगो महाकना मरम लैना कौथोकपिख्रबा खंदोकपिख्रबा अदोम अमदी अखोइगी पुंसी असे करिगिदमक अखोइबु कौबिरिबनो करिगिदमक अखोइबु खंदोकपिरिबनो मागी मांगदा लेप निमित्ता अइगी वहंग अइगी पाउखुमना करि ओइगनी हाइबसे वखल तौमिनसे इचिल इनाउसे हेना मही पाननबगिदमक चत्तुना खंजिब थवाइसिंबु कनबीबा अफबो पाउ ताहनबीबा अवा अनंग खांगना माना अखोइदा सिनरिबा खंदोकपिबगी थबक असे मही पाननबगिदमक ngasiदगी वखल थमसी मिशनरी अमगी नुंगाइना हिंजबा याबा पुंसी अदो पुमनमक थादोक्तुना महाकना खंदोकपिबगी मही याननबगिदमक चटखिबगी वारी मतेक अमतंग अई लिजगे अइना लिजगदोरिबा वारी असे फ्लोरेंस सेलिना हेरियट यंग कौबा पांगल सोलबी नुपी अमना मिशनरी ओइखिबगी वारीनी इचिल इनाउसी सोक 1953 अक्टोबर की तांग 10 महाक न्यूजीलैंड की मतुएका हाइब लमदुदा पोकी महाकी मपादी इंग्लैंड दगिनी न्यूजीलैंड दा अचौब फार्म अमा तौदुना लेजबा गोली फैमिली अमनी मसागी सही 13 सुब फाव फ्लोरेंस यंगना होम स्टडीज ओना तौजकी मधुगी मतुंग सही अनि मपान माबु इंग्लैंड की बोर्डिंग अमदा सही अनि की फर्दर स्टडीज तहनकी मागी सही अनि कोर्स लोरप मतम मसागी सही 19 सुरपदा नोमा इंग्लैंड की चर्च अमदा पास्टर अमना अफबो पाउ संदोखी निमित अदुगी सरमन थीम अदुदी कौबीबा प्लस खंदोपीबा अनिमक खेनबा लेतना प्रभु की अचौबा याथंग ग्रेट कमीशन अदो नखोइन चत्तुना अफबो पाउ संदो हाइबा से अखोइ खुदिंगमकी इथौनी हाइबा से वखल ताहनबीबा अफबो पाउ ओइखि ईश्वरना मंगोंदा वांगांग बिखि सरमन अदो लोइरकपदा मीसिंगना ममित्तगी मपी तारकपा यामने पुंचिक चिकलबा मतमदा पास्टरना तुमिन्ना लेरंबदगी वहंग अमा हंखि Beloved, what have you achieved for God in your life? अइगी नुंसीजबसिंग नाहाकी पुंसीदा प्रभु की थबक करी पांगथोकलबगे वहंग असिमक अखोइना प्रभु की मांगदा लेप मतमदा
ibungona soidana hangani haina Florence Young na matomta khanjaki Great Commission adubu luna khandaba mi singna kayagi matik laina leithokle adubu afabo apaw adubu makokta haptuna luna khanjaba mi sing aduna laklaga Florence pusu afabo apaw sanduaga mahakso aran khubam phangjakibani adoirabadi aina somo Great Commission ase ikokta puri haraga mangli thawai singbu ko chatuna khomtuna makhoi busu aini hingbagum makhoi busu hinganbiba ase Prabhu gi yathangni masigi damak aibu khandokpi bani haibase sermon adudagi isorna sopiraga maakna khangjaraki karigumba chawba yathang amagi damak khandokpiriba ibungo Jisu Kristana kauthokpiriba asibu karisu leitana khalle haraga nungaina leithokliba Christian sing adudi thabak yaudaba thajaba aduga thawai yaudaba hakjang na sibagum choidanmaki makhoigidi account piningai leiraroi habisi mak wakhal taki adudagidi marupsing mama mapana hinglingeda mangonda sinabiramba achauba farm magi property adu khakta nattana mangna oja oige khanjakhiba sinpham punsida mana sagarkiba manglan magi dream pumna ado makeup ta thadokhi adugane Prabhugi Great Commission aduna magi punsi asida khwaidagi achauba aigi potlum oijage haiduna punsi sacrifice tauki mahak masasu fit oidabini pangal sonbi nupini adubu mahangna pumnamak ado karimata khandana ibungogi Great Commission ado puraga karigidamuk aibu khandokpiribeno haibado hek khangba horokpa mikupta choklising amuga chanipan marphuni thoida masagi maral khaktana Queensland gi ferry meet ki lam aduda mahakna missionary ama oina kanagi mateng yaudana solabi mangna mathanta khandokpibagi purpose ado pangthoknaba chatki isorgi thorangdagi Florence Young na mafam maduda brother ama thengnajaki mabu khangbiba brother adudi sugar plantation farm tawba mini mabu mafam maduda lehanbiki pau sandokpasu ayaba pibiki family mari mangana magi wa pau taki mafam maduda prayer meeting hauki uiraklaga makhoi strong Christian family amamam oina lepki aduga mi mayam su makhoina khomlaklaga masing yamna hengatki sahi khargi matungdadi mafam aduda Youth Scriptural Union Center haina onthoki sahi khargi manungda thajaba mi chatre suki makhoigi maraktagi pastor khandokpire evangelist khandokpire aduga mahakna makhoibu church adu puhallaba matungda mahakna amuk branch hangnabagi damak Solomon Island da Kanaska jati sinda pau sandoknaba khongsanki mafam maduda Bible story book hangdoklaga picture yawbado yawna takpi tambire haraga mi sing adu wakhal tahanki isorgi khutna maga loina biba maramna mi sing aduna mafam adu tasu pongning hongduna Christian oiraki mamai thangdadi Solomon Island gi mission field gi miyam aduga Queensland ferry meet ki ahanba mission field gi miyam aduga yamna wana hona zarba matungda sokli singamaga chanipan marphu tarukta ihan hana foreign mission amattaga samnaruba tawdana solabi Florence Young ne Queensland Kanaka mission haibado establish tawjaki nungsi jaraba istil inausi missionary ataiga Florence Young ga khenaba adudi atainadi mission field amamba lamda lairik laisu hana heihalli aduga chawkhatpagi mami tahalaba matungda salvation aran kubam se present tobi aduba Florence Young gidi madu mahakna yakhide salvation aran kubam hana present tobi dana education amasung civilization hana pibiba se achumba natte haina mana haiki magi wakhal aduda salvation bu priority piba aduda isorna maga loina biki isorgi khutna mabu singbiki asumna chawkhatlaba matamda masagi sahi nifuga mapan surakpa matam sok lising amaga chamapan manga phawagi manungda Queensland Kanaka mission gine missionary taramapan suki native worker oja pullaga chamaga taranipan aduga believer na lisingani suki hariba matam asidadi China inland mission na mahakpu khusamnanabagi damak hauba laki mahaknasu ayaba piki khusamnaraga hojikti thabak suba haukhre mathangda mahakna sok lising amaga chamapan marida Solomon Island gi Malaita kauba mafam adudasu South Sea Evangelical Mission amok establish tawba ngamjaki asumna sok lising amaga chamapan kuntaruk phawa mahakna thabakkan suduna missionary amasung native worker masing yamna yamki mahakna pumnamak ado section na yengsinbiki yamna kapna hunkiba marusing ado
mahakna nokna lokpa hauki masagi sahi marifuga mari suba matam sok lising amaga chamapan nifu mahakna taibangpan thadoklagadaba chahi aduda mahaki mission field singi apunba thajaba mi full member masing thiba matamda record ta mi lising taret ka chamapan suramki matam aduda ahal oirebi Florence na adungai England da Isor na mabu sokpi kiba England gi pastor aduna sandoki buwa pau aduda pastor aduna sermon loirapu matamda hang kiba wahang beloved what have you achieved for God in your life nungsijaba sing aigi nungsijaraba sing nahaki punsida isor gi damak kari thabak pangthok labage haibu wahang ado mahakna hang kiba wahang adumak ningsinglaki mahaki mathau loire e Prabhuna mahakpu kauraklagani haibase mahak khangi mahakna aroiba achauba mission field pomnamaki apunba meeting ama pangthoknaba thorang tawki numit aduda mahakna yamna wana lepkhatlaga mi lising nipan muk tillaba khwaidigi chawba congregation aduda adungai England gi pastor aduna makhoida hangkiba naha oringaida mangonda hangbikibu wahang ado mahakna numit aduda aroiba oina mi singi mafamda amuk hangki mana mi mayamna ichik mabu yengduna muna leiba matam aduda mahakpu yamna ngakna nungsina yengba mikup aduda Florence yangna mangai niklaga haiki beloved what have you achieved for God in your life aigi nungsijaba sing nahaki punsida isorgi kari thabak pangthoklabage wahang ado tabada mahaki punsi wari khangba mising aduna hol manung aduda tapna hikna kaplambadigi khonjel thokna wa kapna rakhi chahi aduda mahakpu prabhuna ne nungsina lokhat pikhi isilinaw sing yamna solabi pangdabi Florence ni yamna piklaba prayer meeting amadagi miram aduda mathanta thagal tawba hauki beni mi singa mahakpu hatna naba sinki mahakpu tanthoknaba meeting kyarak tawki magi chanaba chinjak phawba thingjinbiki wakhal wamanbadagi khangmang ngamdaba matam mahak leiki brain ase ma mental harassment heman kitana aibu psychola adra haiba phok mana khanki mission field amada chatpada lambida mabu mangnaba mi singa lumduna thorang tawraga mabu life attempt phawba tawnaba honaki adubu sakhangdaba isorgi mi singa chongthoroktuna mahabu kanbiki masa kaya phattaba yamna sonbi Florence na pumnamak ase karigi khangba ngamkhribano magi lanthum amadi magi nungsiba magi jati relatives pumnamak karigi thadokpa ngamkhribano madugi answer di she knows why did God choose her mahakna khangjai isorna mabu karigi damak khandokpiribano nungsiraba ichilinaw sing why did God choose us aikhoibu karigidamak isorna khandokpiribano Florence yanga chap manana prabhugi achauba yathang great commission ado mirol asida prabhuna aikhoida supibi banatra Florence kumna aikoi lapna chatpa ngamdabadi yai aduba leifamda thawai kanbibagi thabakti aikhoida sinabiraba natra haujik aikhoina leiriba mafam malem ase langi mafamni laina laisatna thanba mafamni kalakpa yengthiba awa ana yamba athingba piba yamba ingthaba leitaba mafamni asigumba amambagi mapuna panba amamba taibangpal asidagi ibungogi angakpa manganda aikhoibu kawbibani ahanba Peter anigi mapan amamba taibangpal asida ibungo mahaki angakpa gun pumnamak ado misingda haidoknanaba aikhoibu kauthokpibani ahanba Peter anigi mapan ipa isorna ibungo Jisubu taibangpanda thabirakpagum ibungo Jisuna amuk aikhoibu great commission ga loinana taibangpanda thabiribani dharma chenba marfudra mapandagidi pap chenba amana pungning hongbada sargada harauba oi haibase luk taraga mangagi tareta aikhoina uba phangi silinau sing shastrada iduna lay hingbagi lairikta asumna iduna thambi pirang sinthaduna kapna maru hunkiba makhoina lokpa matamda harauna mahi lokchagani hunnaba maru puduna kapna chatkiba makhoina laurokpa matamda mahi marong puduna harauna isai sakuna halakkani laisol isai chamaga kunga taruk manga amasung
tarukta ꯑꯩꯈꯣꯏꯅ ꯎꯕ ꯐꯪꯏ maram aduna aigi nungsijaba ichil inausa chet lepu lenghanba ngamhanganu nakhoina ibungoda nomjariba ado aremba natte haiba khangduna nakhoina matam pumnamakta ibungogi thabak kanna nomu ahanba Korinthia 15 yankhai nipan Ishorna pumnamakki thakta thaujal pinabiba oirasanu Amen.